लौरबगा कापलिबसिंगी इमुंग मनुंगदगी ई रिप्लेसमेंट तौरिबसी तौहंदना ई दरकार ओइरकपदा अदुमक पीबा याननबा वॉलंटरी ब्लड डोनर मसिंग हेंगतहनबा मथौ ताई हाइना ब्लड सेंटर जेनिम्स की सीनियर मेडिकल ऑफिसर डॉक्टर कोनसम सुरजितना हाइख्रे अमदी गाड़ी हुरानबा अनि पुलिसना फारे अमा नानथोख्रे खुरुमजरी Istv की मणिपुरी पाव मीडियम ताबिरी पुमना मकपू तराम नोकचरी पाव संतोकना पीजरी वॉलंटरी ब्लड डोनर की मसिंग हेंगलक्लबसु हौजिक फावबगी ओइनदी ई लौरगा कापलिबसिंगी इमुंग मनुंगदगी ई रिप्लेसमेंट तौरिबसी तौहंदना ई दरकार ओइरकपदा अदुमक पीबा याननबा वॉलंटरी ब्लड डोनर मसिंग हेंगतहनबा मथौ ताई हाइना ब्लड सेंटर जेनिम्स की सीनियर मेडिकल ऑफिसर डॉक्टर कोनसम सुरजितना फोंदोखरे Istv न्यूज का खन्नना उनाबदा डॉक्टर कोनसम सुरजितना ngasi साइंस एंड टेक्नोलॉजी न खम थेंगना चावखलबसु ईगी महुत सिनबा याबा पोसक अमता पुथोकपा ngamdri मरम अदुना अचौब खुदोंग थीबा थोकपदा मियोइबगी तांगलबा पुंसी असि कनबदा ईगी दरकार ओइरकपदा पीननबा अखोइना डोनेशन तौबगी तंगाई फदबा लै मतम अमदा ई पीबदा यामना अकीबा पोंगनरंबा अदुमदी ngasiदी यामना हंथरे हाइना लौबा याय ई पीबगी चांग असि ngasiदी CSO Mahairoi Lupsing Amadi Lanai Mioi Kayana Chang Naina E Pibadagi Jenimski Oinasu Chahida E Pibagi Chang Asi Chada Nifudagi Yankagi Matakta Fauba Yaure Aduba Housing Maki Oinadi E Darkar Oibadagi Pibangam Dabadagi Laitaba Yauba Adugumbadi Laite Adumakpu Hausi E Darkar Oibasingda Imung Manundagi Replacement Tauraga Pibagi Mahuta Darkar Oirakpada खुदकता ई पीबा ngamnanabagidamag voluntary blood donor masing hengkatnanba mathau tai haina makha taki blood center da e pibagi particularly voluntary donation gi pattern asi hokiba sahi tara muksida akoina hangatna yengjaw matamda drastic change towards better improvement uba phangi hojiksi akoigi voluntary donation rate asi jenims ki oina haijaragadi 40 to 50% swaisida dum fluctuate toy kam kana 50% henbasu yawi adai kanagumba magi badyada ipiba aduga civil society organization singnasu matam matamgi adum EPBagi chanabi si suma khoi gi mark se hengalai aduna voluntary donation rate asi hengalapagi maram chi si oigani masina maram oiraga blood center da leijari ba ikhoi da khudong chaba mana athu akai gi oina e gi darkar lerakpa aduga massive blood transfusion darkar lerakpa sigumba patient sing mayam kan bada khudong chaba yamne helalli koi jenims ki oina blood requirements si chahi amada chaurakna some 4000 to 5000 sumaina oigani PRBC khak paraga da ko platelet adagi FFP paraga di yamme pirami be ikhudimaksi khoigi HIV hepatitis B hepatitis C syphilis malaria masi loin test tawdoini adai group test torokani adagi chana da bhaiba mayam loin yankani masi torokoda matam changi EP ba yaba mioi khudimak sahi 35 nu phumanga phau bahai lariki matungina aduga medical condition yaba yado mayam lere siloina screening tawraga fit oiraba ikoi punama chahi amada yamdruda amuktang oirabasu e ji piragadi ikoi state ki oina requirement as meet tawba ngamgani aduna ikoi loina bak EP bagi hainabi asi akoi tangai phadaba thodang amani haina khanbaga loina na tawba machangi Lilong Police Station Thobal Police Commando amasung Chamag humpunitoy Shuba Battalion VSF ki apun bakangbu amana gari huran bamiyoy ani ngasi ayuk Lilong dagi phare hairi police dagi fangba pauda phagalawasing adudi MD Ashik Raman chahi kungani thoi apokpa MD Alauddin amasung MD Moshil chahi kungahumdoi apokpa MD Nurjaman makhoi ani mag Lilong awang lekai dagini hairi MD Wakil Ahmad apokpa MD Ayazuddin Lilong Hainong Makhongdagi Amadi Chen Kre Hairi Makhoina Lilong Chajing Mamang Lekai Dagi Honda Activa 6G Ama Tha Asigi Kungamari Amasung Kungamangagi Lona Ba Ahing Nongyai da Huran Kibagi CCTV footage Yengshin Laba Matungda Makhoi Phagat Pangam Kibani Makhoina Huran Kiba Honda Activa number MN06SE 0274 adu MD Mustaq Kauba Lilong Dam dagi miyoi amada yontoklamle MD Wakil Ahmad na thaurakpa alto car amasu recover tawre hairi Kaishamthong Hodam Leira Club Amadi Meira Paibina Kanglei Panagi Kongjang Shaugatladuna Ngarang Lekai Asida Drug Laubalakpa Miyoi Ahum Amasung Yolambi Nupi Ani Drug Kakona na Fare Fagalabanaha Ahum Adu Rehabilitation Center da Sinakre Drug Yolambi Aduna Amuk
hanna taudanabagidamag wafam kaya thamduna tanaminaraba matungda thingom leikaigi meira paibisingda sinakhre hairi. District 322D Lions Club International की मखादा Lions Club of Imphal City amadi Lions Club of Imphal United amadi Heritage Convent Uripo kapunna khusam naduna chayol ama chupna pangthokadaba awareness on shelled and email for student and teachers and breathing session haibasiga mari leinana Rohit Mehta Lions Quest Quick ngasidagi Uripok Bachaspati Lekaida Laiba Heritage Convent ki Auditorium Hall da Hogdokre Lagliba September ki tang ama fau bachathagadaba Mehta Lions Quest Week Lishingani Shumna Kunga mga asida immediate past District Governor District 322D KH Kesho President Lions Club of Imphal City Dr. T.S. Arun Kumar DC Environment District 322D T.H. Mohendra Pratap, DC Lions Quest District 322D, Lions Lakshmi Roy, MJF Executive Director Heritage Convent S. Bikramjit Amadi Atay Lions Club ki Masak Naiba Amadi Heritage Convent ki Mahiroi Kiana Saruyaki, Thauram Gamari Lainana Mahiroi Shingna Lamdam Asigi Laidiba Fibam Ashi Kari Thaudang Logani Haiba Wafam Kaya Athoiba Mitunglen Singna Sugaina Thamki Thauram Gamari Lainana DC Environment District 322D TH Mohendra Pratap na ngasi pangthokliba thauram ashi malemgi mafam pumbada pangthokli maruoina malem asida leiriba miyam amadi lamdam asida leiriba mahairoidagi hauraga ahal oiraba miyoi singda fauriba amadi thengnariba leita lairagi awa ana tension amadi aikhoigi lamdam asigi leiriba fibam ashida mahairoina ashigumba mayok nariba fibam ashiga mari leinana social emotional learning shell amadi empowering mind and rich life email haibashigi matangda mahiroising na mamutana khanghanbani mahiroising hauzik lairiba charangna fibam asida kari karamna mayok nagani makhoina karamna mayai kaba chinchaktagi karamna lapthokani amadi phattaba wakhallon amadi phattaba lambidagi karamna ngakthokna leigani haibashi mahiroising apunna khanna nainaduna tungi yumbi oirakadaba mahiroising asida khanghanbana mapung oiba thauram amani haike activities kumari leiko sigi matangda apni ngasi pangthoi sina sale laise social emotional learning amadi enriching mind enriching life fiber sigi topic ade breathing exercise ade ton ba activity kumari le auto kadrise ade angang yurbe ahan yurbe adigi satra yurbe every apni categories of apni leiriba manipur leiriba पृथ्वी म्यूजिंग से मरु पुनसीदा थेंगरेब अखोई पुनसी लांथेंग तंगू लेताना नुआइने इमोशनली मेंटली अखोई नुआइबा ओइनबा हाइबगी वखलोंदे India lengakna Manipur da mitop lakaya leptana logi wangmada changsilakli haiba khanglabasu mitop sing asi khangdoktuna masagi maramda hanan khibagi thabak amatang asi phawba paikhatpa udri haina meitai tribe union nang asi Myanmar amasung Bangladesh tigi changsilakli ba miyoising asi Manipur dadi mitop oina laudana thamlaga board banki rajniti gi damak Kudong chaba yenglaga thamlibra natraga India na chathariba aronba geopolitics amagi damak shijin khunda leita handuna thambra haibasi chauna hangningai oire haina fongdorakli Manipur da Myanmar dagi changshilakpa kuki joshing na SD list yaushinduna kudong chaba lawbuga loinena yelhau mini haiduna claim tawrakli Manipur da mitop changshilakpagi achauba singnava asina khudam ama oiraga India gi state khudingmakta mitop changshilakpagi akiba fawbugi paujel piri Manipur gi mitop changshilakpagi issue asi national issue oibatana tana international gi issue amasu oirakli basaktam nasida akhang ahai amadi geopolitics nainaba kayana India amasung awang nongpok lamdam asi mapan gi khut yauduna machet kaya thokna thugairakadra haibagi akiba amadi chingnaba kaya fongdorakli asigumba luraba tanfam asida mitop khangtopagi thabak asi khwaidagi maru oiba khongthang ama oina paikhatfam thoi hairi paugi marak thana atemba bre matang lausari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Shija Breast and Thyroid Clinic, Shija Hospitals na lagliba August ki tarik kun mga dagi kontra fauba free breast and thyroid cancer screening camp ama pangtuk chagadauri. Mammogram ama sung mari lainaba investigation da 20% concession loinana procedures da 15% concession gi kudong chaba pizari. Breast and thyroid ka mari lainaba hakchang gi nuaitaba laibiragadi kudong chaba silobiho akupa marol gi damag Shija Hospitals sa pau pobiro. Honglagliba punsigi lambi sida araiba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kuding magsibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Dada! Yumi makigano. Azab thammo. Sige yun se, next time tinacheksin na laksilaga tamlo ba nine? Dadarang se, juhar habaga amta kidarbo. Asum na, mayam na machalbo ngapshan lugum. Masige yung masibu, asoya ngan koka da batagi. Next time tina ngapseli. Next time juhar habati ngakok na nabasim bani. Zaman technology siya na bana, concrete katok na tinaba matanda. Kapag ng amok na enggal adli. Next time strength is in the quick. Break matung amukahan na taram na ukchari makatawa pauda Ravindra Yengkhom ki ahanba classical solo dance ki hongnem sang khongda gi thauram Dr. Yengkhom Rajen amadi Yengkhom Ongbi Hemolata na shinduna JN Manipur Dance Academy gi auditorium da pangthokre thauram aduda JN Manipur Dance Academy gi director P Vilash Art and Culture gi joint director G Dharmadas amadi Pal gi director su oiriba Sanginata Academy awardee and Tikensu Saruyake. Thauramga Mari Lenena Director Bilashna Mamangai Matamda Lamdam Ashigi Ahalaman Singna Maitei Zagoi Isai Sankritan na Chingba Manda Laishangda Ishorna Penbina Ba Utlambani Haidi Bajagoi Esi Stage Top Pushilakpa Matamda Kudong Chadaba Thingna Batanatana Atopa Stage ki Kathak Atopa state ki Kathak, Udishi, Bharatnatyam Ashidi, Adiba classical naitom dance oizarabasu, Makoy na utpadi maru oy na babog pelhan na baoy, Ngashimiyam na pam na yengnariba Manipur classical solo dance asi, Lishingam gachamapan kuntra mapalda, Lai oy kraba Guru Maishnam Amubina, Almorada liba, Udoy Shankar Center da creative dance da Lairingay matamda, Jaidev Kabigi Git Govindazi dagi, Adayay matik ama lauthoklaga ahanba Manipur solo classical dance Nilkamala haina mingtholaga jagoi asi puthokibani haike Mapangi leiriba Bharatnatyam sing asi aduga Kathaki Odissi leiriba Magi classical moidi ayona naitom jagoi sida adugi matik makoina sabasi Bharatnatyam di koi sorgi de sabe yawi aduga mokoi gisu asai gi rukumani hariba aduna toroga sarami phal aduga maruoina makoi di mi bu pena na ba aduga kathakali na tawriba kathakna tawriba mayam singa sida koi gi ningthau pena na ba natraga mi pena na ba toromi aduga koi gi di adugo mako sakto amta nati koi di iswar kalami aduna masi lakpiriba artist singna any jagoi gi obi drama gi obi any art form koi gi sankritan gi obi wari liba haiba thiba gi lakpa matamda koi sumaina artist ni koi sumaina to uchani ni aduna koi hall gi se angamba koi gi jen dance academy gi mai gi tabibam thokpa tabiyu natraga koi jen dance academy gi chhatra oiraga di koi sumaina to na tawjage koi bu koi na free of course ta koi pibiu hai taraga di koi na angamba matik pangjagani hai wafam chi thamjari Loshilakpada maroiba pausing amukahana pisari Ilauraga kablibashingi imung manungdagi replacement tawribasi tawhandana darkar oirakpada adumak piba yananaba voluntary blood donor masing hengkathanba mathau tai haina blood center Jenims ki senior medical officer Dr. Konsam Surjit na haikre amadi gari huran bani police na phare amanan thokre Hausi Pabio na Istv na pizza Manipuri pa matang solution jari mideng tabiri ba pumna magpu amukahana kurum jari